अहानबदा हौजिक फाउबगी मरुइबा पाउ पिजरी अनौबा लेंगाक सेमनबा सेंटर की लुचिंगबा सिंगना कवरकले हाइबगी दमक बीजेपी की एमएलए सिंह दिल्लीदा पाइशिनख्रे हानगी डिप्यूटी चीफ मिनिस्टर वाई जॉय कुमारना प्रेसिडेंट ओइबा एनपीपी तेरा लाइगी ऑफिस हांगदोख्रे पार्टी सेना मणिपुर की अपुनबगी सक्तम सागतपदा मतिंग थमगनी हाइरी मिरेंग थमगनी हाइरी मणिपुर थोलिबा इरांग सिना खुल ngakpa ohelaba naha singbu phaba punba amadi punsi tem singnaba kaya sathariba sigi mayokta poirei leimarol na lepkani hairi khurumjari ISTV paw mereng tabiri bapunamakpu taramnok chori hauzik fawgi maruiba paw sing miyam da pizari center lenga ki pawtak matung inna anoba government ama semna bagi damag BJP ga Sungsinaba political party ki MLA Singh ase Imphal thadokre khongchira duda hanagi chief minister amadi Manipur gi speaker anina luchingli Chahiyama farakadoriba Manipur da thamlakliba president rule ki lengak asina Chahiyama lakliba February thagi tang taraga humdoi da mapung farakadaba asiga mari leinana tangai fadana lamdamasida mapung faba miyamna khanjaba mihut ki lengak ama leibugi tangai fadaba lakpaga iroinana center da leiriba BJP na luchingba government asina lakholakpa khongthang ama oina lamdamasida leiriba BJP amadi party asiga charminoriba political party singi apunba lengak ama semnanabagi khongthang ama oina Party asigi central leaders singi pautak matung inna hayeng February tang anida Delhi da akhanaba mifomama pangthoknanabagi kaurakibani khongsara sida ex chief minister N Biren speaker TS Saitabarta party ki president A Sarda BJP MLA TS Bishwajit Karamsyam RK Imo SS Olis KS Joy Kishan Govindas Konthokjam Yumnam Khemchana Chingbasing Sarugyaki BJP ga Sarminoriba NPF MLA Awangbo Nyomai NPP ki MLA Nurul Hashan Mayanglambam Rameshwar Nalini Thongam Santi Case Loken Jamhalung Panmai NPP State President Lorho S Foze Independent MLA Sapam Nisikanta J Kumosha Hanagi Chief Minister N Virena BJP Central Leader Shingna NDA Partner Purnamag Barton Torpadagi Delhi Chatpani Anobalenga Kama Manipura Lakpa Yai Thazaba Thaminasi Haramki process. I try my best to change the landscape change in the state of Manipur. Change mayam amadi lore hill, both hill in the valley. Landscape changing amadi lore. BJP Manipur State ki President A Sardana meeting asigi damak NDA Alliance ki MLA pumnamak invite torokpana anoba government ama semlakani haibagi thajabalai haina paudam lamki. अभी सभी एनडीए के एमएलए लोग को बुलाया है जो पार्टी का भी बुलाया है पार्टी प्रेसिडेंट के साथ साथ तो अभी हम आशा करते हैं विश्वास करते हैं जरूर सरकार बनाएगी खोंगसरा सिदा सरुक याकिबा एमएलए सिंगना मागी मागी ओइबा वाफम सिंह फोंगदोकलमकी I have no idea about the purpose of the meeting, but somehow the government is going to, I think, form a case. It's going to form some. We are expecting the best. We hope the best. That we are being summoned, it must be regarding the formation of government. Otherwise, I don't think no other. I expect that the outcome should be good, and it is high time that popular government is formed. Public who has been suffering for so many years, high time we bring a solution to this. We hope that all the MLAs from all communities will cooperate with the government of India in forming a popular government. We will bring peace and harmony in the state of Manipur. Political party amatana Manipur kanbagi thaudang laurakri Manipur amadi Yelho Phurup Singh Punsinduna Manipur kanminana ba NPP Tera Lai tholakpani haina NPP Tera Lai gi President Yumnam Joy Kumarna haikre Manipur da rajniti ge chowa hongba ma oina NDA ga chamni ba National People's Party da chauna ahongba lakpa ma oina ngasi Manipur da gi safong ki ba NPP na lamdam asigi leihau da gi horakpa regional party ama oina lamdam asigi miyam gi ihul khangna amasung lamdam asigi apunba saktam ngakna bagi pandam da NPP Safong Bada Achoba Thodang Laukiba
Teralai gi mingda lauduna anova saphonggadaba Resonant Party ama oina NPP Teralai gi Party Office hangdokpaga loina party asigi firal chingkhatpagi thoram pangthokre iroi sembada leiba mayol gi office complex ta pangthokpa NPP Teralai gi firal chingkhatpagi thorama duda NPP Manipur gi president oiramba Manipur gi DGP obetanatana Manipur gi deputy chief minister shu oiramlaba Yumnam Joy Kumar na luchingduna NPP Teralai gi thaupugadaba singna sarugyaduna NPP Teralai gi firal chingkhatuna paihanki thorama duda Mamangi NPP na BJP na luchingba government ka samina kiba government aduda chatminabada NPP gi MLA oina yaukiba MLA singsu sarugyaki nauna safonggadoriba NPP Teralai gi office sangaba amadi firal singkhatpa aduga mari lainana NPP Teralai gi president Yumnam Joy Kumar na Paumi Singha unakiba amada haikibada NPP na Manipur dagi safongkiba political ama oina lamdam asida amadi miyamgi ihul khangna thabak tawduna lakpani NPP gi president oriba Meghalaya gi chief minister Conrad K Sangmaga lamdam asigi issuga mari lainana manadaba lakpadagi party asidagi state asida thopurongkhiba sing yauna party thadok thoklaktuna ngasi NPP Teralai hana safongnanaba khongthang oina ngasi party asigi office amasung party asigi firal singkhatpagi khongthang asi lokhalakpani party asigi oinasu election commission of India da registration gi cherol mamang sehi gi December 23 ta pikhatkre madugi matung ina ayaba pirakpagi matam ngaibo oina khongthang asi lokhatpani party sana lamdam asida ngasi tangdu laita driba amadi kanglo furup singi marakta thajanadabagi mami tariba asi loishinduna lamdam asida mahosagomna nungsi sanaba tangdu laitaba lamdam ama ohenanabagi pandamda thabak tawgani party sina lakadaba mikhalda miref kendra khudingda puthoktuna mikhal mai paknanaba thinabada yawgadaba miref konthradagi tadana puthokani masida lamdam asidbu nungsibiba apunbagi saktam ngakminaba paminoriba furup singnasu saugatminaduna apunna sangsin minasi haiki Konat ke koi ga khaidok na matung da mudegi to matung da hai gi ba khok ki matung khoi gi party side we are concerned about the Manipur da leriba prevailing situation ngasai gi normalcy letaba tung leita da hai ba sing si matang da Manipur gi future karino Manipur da leba indigenous people me am se masi gi future karino masi pun leimni ba yaga dori bra natra to khai targa mchai chai ga dori bra haibina singba siumba various question me am la puse masidai da yamna concern obi degi ekoi party se anogo party se form to ni Manipur da thogliba irang asina khulngakpa ohelaba naha singbu faba punba amadi punsi tem singnaba kaya sathariba asigi mayokta poirei lemarol na lefkani haina ima kombi lekhidaba kunithoi subaning sing thauramda poirei lemarol gi president ima sorai sem memchana haikre poirei lemarol maira paibi apunba Manipur poirei lemarol na sinduna lamfel sana kaithel da pangthokpa ning sing thauramadu da ima kombi gi yatafamda miyam na haikat laikat tamki thauramadu da poirei lemarol gi president ima sorai sem memchana makhatana haikibada ning sing thauramasi ima kombina tauramba thabak singda thauna legjel adu ngasigi mirol asina pambagi damak ima kombi gi mafamda khurumjabani ima kombina nupi maira paibi singi lambi taklamba haurakliba mirol da tambiba khanghanba mathau tai ima memchana makhatana hai India laingakna lisang sitna lamdam asibu namsinduna thambagi wakhalonda miyot minai kayama chathaduran lakli masigi mayokta imana leplammi poirei lemarolsu masibu yade Manipur da thogliba irang asina maram oiraga fibamna khulngakpa ohelaba lamdam asigi naha singbu faba punba punsi tem singnaba kaya sathariba asigi mayokta poirei lemarolna lepkani haiki poirei lemon maira paibi apunba Manipur na ngasi akoina lepjari phire hanba laitala imagi thaunabu oina laba akoina numit khudingi laioi graba imagi thaunadi akoina amuktadi pibi koina ngasi ima bu koina nungti gi khoiramjari Manipur da India government na chaliba sajal ase akoina yaningde India government ga Manipur government na akoi bu namda dalala lai hujiksu namdari jiuje moigi mayum da changba yadriba akoi gi maya mase mayum da changan pami Manipur da moina sanaiba ron je akoi suya yaningde ji pia thamjalla da makoina manamina raga pia thamaga Manipur da lejariba icha nupa ngai nongai phajallakpana khungak pachingde loisalla masi akoi ne yabaga Housing meeting tabiri ba pawasi hek loibaga
Haukiba Thada Tokiba Togdog Watok Sing the Yumfam Oiba Tasida Togdog Watok Hana Mingtonba ISTV News na Akanana Putok Saba Akanaba program Sandok Jagani Makataba Pau Fizari Tagdogi Chief Patron Su Oriba Thangwaiban Kendrogi MLA Khumukcham Joykishan Singna Achangba Pumnamak Putoktuna Thangwaiban Kendra Development Organization Tagdona Khoyathong the Hangliba Tagdo Residential Education Center da Rashtriya Swam Sevak Sangha RSS ki Parak Adhyankar Akhil Bharatiya All India Seba Pramukh Amadi Rajesh Deskar Assam Kshatriya North East Seba Pramukna Chatuna Yengsin Kre Hariba Tagdo Residential Education Center Sida Laiba Angang Singasi Ayambana Handaki Manipuri Irang Asida Lanjena Tuna Laiba IDP Singni Karamana Thangmaiban Kendra Gini Hari Education Center Sida Laiba Angang Singasi Chana Thana Ba Firo Laiba Amadi Larik Tambara Changba Kudingbak MLA Joykishan Putoktuna Chalaiba Tagdo Residential Education Center Aduda Lakiba RSS ki Luchingba Singh Adu MLA Joykishan na Haraukte Amna Okay RSS ki Luchingba Singh Aduna MLA Joykishan Amadi Tagdo Residential Education Center Laiba Angang Singa Unaduna Warisanaki Kongsada Duda RSS Manipurgi Seba Pramukh Saikom Raju Singh Yauna Atai Luchingba Singsu Sarugyaki RSS ki Luchingba Singh Aduna MLA na Paikhatliba Thabak Adubu Thagat Fongdoki Mahiroi Singhna Kana Honaduna Mating Laiba Aphaba Mi Amamam Oina Naba Honakadamni Haiba Wafam Singh Fongdoki Kuki Singh Namaite the Satharakli Lan Asi Chahi Yankai Hena Lalong Kaya Yalaba Matunda Satharaki Valani Haina Thangmai Banda Laiba Thau Ground the Pangthokpa Ima Trustki Foundation Degi Thauramda Manipur University Acting Vice Chancellor Professor Dr. Kanguzam Yugindrona Fongdokre Ngasigi Thauramaduda Ima Trustki President Retired Colonel Santikumar Safom Senior Journalist Pradeep Fanjobom Amadi Chamber of Commerce and Industry ki President Dr. Basudev na Athoiba Mithung Singh Oina Sarugyaki Professor Dr. Kanguzam Yugindrona Makataraduna Manipurda Lairiba Kuki Hariba Furubasi Mapandagi Changlakpa Refugee Ngaktani Makoi Singasi Indigenous Furup Ama Oihodrabadi Tungda Akaiba Kaya Lakadabana Manipurda Sasinaba Puwari Isinduna Shem Saba Haurakraba Matung Tongan Tribe Furup Masa Sing Asi Makoigi Furupta Sing Sinduna Achoba Furup Ama Oina Ohanaba Honaba Sugi Mingda Lona Yaba Kulai Paiba Group Ama Semduna Majority Oiraba Maitei Furup Asibu Makoigi Yeknaba Ama Oina Kuki Miyamda Uhananaba Honaba Amadi India Government ki Mathakta Lan Horiba Lalhoba Singh Asigi Mayokta Laiduna India Government na Yananaba Honaba Asina Maram Oiraga Maitei da Khut Thaba Yare Haiba Amaga Loinana Makoina Lan Asi Haurakivani Haiki ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯦ ꯌꯥꯝ ꯑꯩꯈꯣꯏ ꯚꯤꯖꯅꯔꯤ ꯑꯝꯇ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯩꯇꯩꯁꯤꯡꯁꯦ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯗꯒꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯗꯦ ꯍꯟꯅꯗꯨꯅ ꯑꯃꯠꯇ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇꯕꯒꯤ ꯃꯃꯤꯗꯨ ꯇꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯟꯗꯤꯌꯥꯗ ꯏꯃꯔꯖ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯂꯩꯔꯤꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯦ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯑꯋꯥꯠꯅꯉꯥꯏ ꯈꯝꯊꯦꯡꯉꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯗꯤ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯪꯒ꯭ꯔꯦꯁꯅ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯁꯤꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯋꯣꯏꯕꯩ ꯄꯨꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯩ ꯍꯤꯃꯠꯁꯤꯡ ꯏꯟꯇꯤꯆꯔ ꯀꯃꯤꯁꯅꯔ ꯃꯨꯚꯃꯦꯟ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯈꯤ ꯖꯦꯜꯗꯐꯥꯎ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯦꯛ ꯏꯟꯗꯤꯌꯥꯗ ꯍꯦꯛ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯏꯍꯥꯟꯗ ꯆꯤꯐ ꯀꯃꯤꯁꯅꯔ ꯄ꯭ꯔꯣꯚꯤꯟꯁ ꯑꯩꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯁꯤ ꯁ꯭ꯇꯦꯠ ꯑꯣꯟꯈ꯭ꯔꯦ Ngasigi Thauramadu Ima Trust ki President Retired Colonel Santikumar Safom Senior Journalist Pradeep Fanjobom Amadi Chamber of Commerce and Industry President Dr. Basudev Nathoiba Mithung Singh Oina Sarugyaki Professor Dr. Kanguzam Yugindrona Makataraduna Manipur Lairiba Kuki Hariba Furubasi Mapandagi Changlakpa Refugee Ngaktani Makoi Singasi Indigenous Furup Ama Oihodrabadi Tungda Akaiba Kaya Lakadabana Manipurda Sasinaba Puwari Isinduna Sem Saba Haurakraba Matung Tongan Tribe Furup Macha Sing Makoigi Furupta Chingsinduna Choba Furup Ama Oina, Uhanaba Honaba, Sugi Mingda, Lona Yaba Kulai Paiba Group Ama Semduna Majority Oriba, Maitei Furup Asibu Makoigi Yeknaba Ama Oina, Kuki Miam the Uhanaba Honaba Amadi, India Government ki Mathakta Lan Horiba Lal Hobo Sing Asigi Mayokta Laiduna, India Government na Yananaba Honaba Sina Maram Oraga, Maitei da Kuthaba Yare Haiba Amagaloina, Makoina, Lanasi Haurakibani Haiki. Amaromda Ima Trust ki President Retired Colonel Santikumar Safom na haikibada Housing Forward Ima Trust na Handak 2023 May Ahumdagi Haurakibal Landa Mama Mapa Laikidraba Tongan ba Angang Chamagi Mathakta Mahi Masing Tambada Amadi Tongan ba Hiramda sponsor Tokre IDP Angang Karasu sponsor Tonanaba Sem Sabalore Haiki Ima Trust na support tojoriba sponsor toriba angang singsi mayam si loina kawi Ima Trust na hujupokta 100 angang si akoina monthly sponsorship scholarship to pijabani ado ngasi si am ngai ba paw mana
ngasi nipan amaga sung sponsor tawbirame angang nipan amasung sponsor tawjage tha amada nipan gi akhoi gi amount se pijar ke na ama habirame yam nuai ba function ma moire lemhori ba hoi tare lemi ko khoi gi angang tare lemi angang tare lemi ba si akhoi yam thuna masi su mu sponsor se leirakadore adna de full lorani lamdamasida haukiba polo malem namashak khangli masana sibu yokhatpa haiba si aikhoigi ithaudang oifam thui haina thangmaiban kendrogi MLA khumukcham joykishan na phongdokre wafam masing asi thangmaiban kendrogi MLA khumukcham joykishan na saba thangmaiban youth polo club ki poni stable ngasi sanga ki baga mari leina na phongdokhibani thangmaiban youth polo club na sinduna lamphel pata leiba club asigi sanglenda pangthokpa nauna saba poni stable sangkaba thoram aduda thangmaiban youth polo club ki president Sinam Tomba Naharol Leishemba club NLC ki vice president Ningthoujam Bomcha Manipur Horse Riding and Polo Association ki president Hawaibam Dilip Yauna Maike Dongi Miyoi Kana Sarugyaki Thoramadu mari leina na thangmaiban kendrogi MLA khumukcham joykishana haikibada thangmaiban youth polo club asina Polo masana si yokhat pagal loina na masana sibu afaba sanaroi kaya thengkhang kaya dagi hauraga puthokli ba si mifung khudingmak na khangnaraba wafam amani club asigi oiba akhanaba sagol thampham mafam ama semnana ba khonarakpa si matam kuirabani state asigi thokliba irang asina maram oiraga club asigi horse stable ama semba asi khudong chadaba khara oiki adubu club asigi ahallaman amadi maike somda leiriba miyamgi matenga loina nangasi nauna saba horse stable asi shankaba ngamjaba asi nungaiba fauzai stable asida sagol kun thamba amadi mathau taba infrastructure pumba lairagani MLA khumukcham joykishana makha taraduna Manipur gumba apikpa state asida mayai kaba chinja ki achoba problem ama leiba mafam asina chawkhatpagi lambida sangsinana bahona bada sports ki achoba thodang ama lairi mayai kaba chinjak muthatpa amadi haurakliba naha singbu mashama ufaba miwi amamam ohenana bahona bada sports yokhatpa changi malemda lairiba chawkhatpa leibak pumba shana khonaba lamda Hena meeting thamli India gi wanasu sana khona bagi lamda chobo meeting ama thamli ba sida Manipur na su chobo thaudang lauri shana khona ba yokhat pa amadi mayai ka ba chinjak thing bagi lam asida lamda masida lairi ba mipung khudimak na angamba thaudang lomina ba changi kendra sigi mihut ama oidina kendra asida sana khona ba da hena meeting thamba amadi mayai ka ba chinjak mayai ka ba nisadagi maf lafna laina na ba khona gani haina phongdokhi Oinam khungangbu masama ufaba laina tina chendaba amadi achangba khunai ama puthokna naba pandamda oinam ingocha amadi oinam ongbi renu anina achangba khudingma puthoktuna nauna hangba usak khangdabi open gym amadi children park ama haunabi matung inangasi hangdokre UK Open Gym amadi Children Park hangdokpugi thoramaduda Dr. Thingbaijam Swaran Kumar Singh na afaba khunai ma chemna ba khonabada laina tina chendaba masama ufaba tangai fade haugalakliba naha sing amadi ahal oiraba khudingmak na punsi nungsang na nungaina hingba ngamna na ba mafam asida oinamgi ahal laman sing khudingmak na sanaba yana na ba khonabada Oinam ingocha amadi oinam angbi renu anina machanu pas Saran Kumar na achangba senpham khudingmak puthoktuna shembane haiki Hai là có những ngày là xây dựng của cái sản ra đi nung sẽ gái sản ra đi nó bằng một câu ra đi à tôi không gì cho có lúc gì mà tôi nào mi làm ra ăn lấy rồi bằng open gym thì ngay khi đi nào là open gym and children park anh em sẽ chơi mà sao nó phút đó làอย่างlà nu là nát là lấy nát thì nát chân rồi nó ông chỉ là isa sinh anh em là chỉ cái sản ra hắn sẽ bị được cái này có phút đó mà yang lain nanti dalam mampu panam khazanah thamsi hai targadi inan nakata bagi Japan di government amati India government di ada mai bonta sari la peace memorial museum jati yingo Indira Park yingsi phamure ni nakan di student park yingsi kala pa manum da samsi pi da sam yabla ado oinam da sagali ba children park ado ga open jingsi halaman chingna masida sahajok pina view Bixit Bharat Budget 2026 ki matungda BJP Maimphal Mandal na sinduna Maimphal Thana Wanglaikai da laiba Assembly Constituency sigi MLA Kongkham Rubindro Singh yumda Karyakarta Singapore Faminaduna Bixit Bharat Budget ki Parliament ki khana nainabagi thauram pangthokre thauram aduda MLA Kongkham Rubindro na haiba anoba budget asina ahal singda nupi singna amadi angang singi oiba kana ba amadi state asida thadarakpa scheme asida kari yawi haiba khoi punna khangmina ba ama changi haiki
Hayeng pangthokadoriba fashion tourism dega mari leinana Loktak Pat asibu luna nana thamsi haiba thimda for better Kanglaipak na sinduna Loktak Pat kya koibada ngasi cleanliness drive ama chethakre drive aduda Kanglaipak ki volunteers singna Loktak Pat kya koibada leidiba mafam singdagi sizinaba yadaba plastic bottle ligli glass amadi atei fata haudi kaya ama khongat pangamkre Loktak Pat tanga si chathakiba drive aduga mari leinana for better Kanglaipak ki co convener Wangkhaimayu Mangalna Moirangda leidiba Sandra gi LDA complex da heng pangthokadoriba fashion tourism dega mari leinana Kanglaipak ki teamna drive chatharakpada sizinaba yadaba plastic bottle amadi yamlaba ligli glassing leiramba si laibak thibani Loktak Pat asida miyoi kaya amana lamkoiba pamatamda makoina sizinaramba polam sing mafum chana thamlamdabana ningthiraba Loktak Pat asi shaktamashi hena masak thiananaba wahilakli for better Kanglaipak ki volunteers singna fata haudi hapchinanaba purakpa plastic bags sing asina konadaba maramna Loktak Pat maya da famliba dukan amadi hotel sing yauna mafum asida koiniba lakliba miyoi singna sizinaramba polam sing asi mafum chana thamsi haiki Okay, Loktak mapan da lei hotel miyam hai tare sidagi amora kai se yamna langthorpa maram oiraga Loktak ki phajabadi su hena noma gi motharak pagi type ta matok salok se koigi hotel phami ba koigi isidunau sing hai tare miyam sina kitang bieng janga ningi koigi Loktak pasi bulu nana thamba miyam disu tang mateng pang bi haina Mitof Khandok laga maram da halandriba fawba tangdu laita ba purak pangamloi haina Maite Lipun gi Luchingpurel haisnam silen mangangna paumi singda fongdokre Maite Lipul gi tongan ba famgi nauna thawpura ba thawmi sing Kangla Laifam lenda thawni ba kamari leinana fongdokhibani Maite Lipul gi thawmi chani henbana sarugya duna pangthokiba thawram aduga mari leinana silana makha takhibada ningthau palingai matamdagi lamdamasida leminaraklaba miyoi sing nataba furuf manai haiduna Mapandagi kausilakpa mi masing ka hena wangkhalakpana ngasi aikoina khudongthiba mayoknabani hauzik lengak semnanaba kanna langnuriba se karigumba anobo luchingba ama laklabadi NRC chana handuna mitof khangdokpa reserve forest sing kanba yauna yalhomi pumba nungsi sanana lemina hanaba ngamgadaba luchingba ama mathautai haiki matam amada ipaipu singi lengak piramba ningthau singna pusan biramba kanglop phurup singdu aikoi madugi sada nauda singdu madudigi hendорактana aikoi illegal immigrant singsi sangjalakpadagi mitop singsina hena sangjalakpadagi Manipur leibak si irang thokpani maram maduna hairiba irang si aikoi shanti oina leigena haitaragadi thengna sangjalaiba illegal immigrant singsi hana takthoklaba matungda aikoi moigi horphamgi jagaduda halangraba matungda Manipur shanti oigani haibasi lebak myamda thamjage aikoi maitei jati gi damakta maitei lipunna khongpham chetna lepsagani aduga loinana maitei kan mapangan kandragadi Manipur kanba ngamoi masimtanga haijage maitei lipunna tawjariba ngasi maitei jati sibu kan nabigidon honajariba sibu myam punamagna mateng pangbiu support tobiu Manipur da NRC sananaba honaba aduga forest land da koi encroacher mayam changchalakpa illegal immigrant singsi taktholakpa adugumba tauba lusingba sing yawi madugumba singduna koi lusingba oiragadi Manipur si koi shanti oigani All India Student Federation AISF Manipur State Council gi nifutaruk suba State Conference ngasi Irawat Bhavan da pangthokre conference adugi matang da AISF Manipur State Council gi General Secretary Waikhom Wanglena Tharamasi chahi hum khudingi pangthokpa AISF ki hana fam puramba singi matam loshilpa anoba thaupugadaba sing khananaba pangthokpa thoramni hana AISF Manipur State Council gi thaupuram singna tauramba thabak thoram singi matang da report ama puthoklaga makhatana kari thabak thoram sing paikhat kani haibagi matang da khanagani matung tarakpada mahiroi khunai gi damak AISF MSC na hena thaudang launanaba honagani haiki singi damakta akoina tokjarga lakpa singdo ngasi akoigi state conference tawbusda akoina madugi oiba report ama thamjarba matungda akoina tawriba singdo anoba thawpura puraga lakadaba singda makoida akoina sumaina tawi na adu thambal lorba matungda anoba thawpura lakpa singda akoigi sumaina thamiba report singdo makoina su makhatana mapung phana satragi khunai gi damakta tawba ngamba amadi Manipur gi samaj gi damakta tawba ngamba oisanu na koi masi harga
Manipur Home Guard Employees Welfare Association amasung Home Guard Welfare Scheme Committee na punna sinduna tare suba Remembrance Day amasung Home Guard Welfare Scheme gi senfam yenthopagi thoram Imphal Hotel da pangthokre thoram aduda Punjab National Bank Imphal Branch Gandhi Avenue gi Chief Manager Onkar Anil Kulkurani Manipur Home Guard Employees Welfare Association gi President Yangle Mangi Manipur Home Guard Employee Welfare Association gi Vice President P Chandra Kumar Yauna miyoi kyana sarugyaki thoram adugi manung chenna thabaktagi potharaba Home Guard ki scheme member singda scheme gi senfam sing Yantoki Thoramadu Mari Lenana Yangle Mangina Home Guard person singna matam gi oiba thoram singda saru yagadabani Home Guard singi awaba khudong chadaba kaya mayoknari loinana fangpham thokpa singsu mari leinaba singda haibirabasu Tarak Tabadagi Court of Fawa Chatlibani Home Guard singi fangpham thokpa sing fangnanaba Home Guard singi apunba khola oma mathautai haiki aduna adu phangre aduna adu togre ada togre haibada chingba noina koi marakta hairi basingdo ai koi masen phap ta na ward patagi ni haina lowe sumaina meeting tawsi haiba sumaina function ama tawsi haiba khangan ji haiba kanda mi gi participant se adu mai koi se ton kha por hoiba masi yang sum de na lowe na koi na lowi ba thodang do yam responsible saw yang thagale hairi adu yong na mi na thagat pi ba noi gi na ting na gun don na sa na tam da chingdana ba di hot na gano Haibadi ito fazana tauba matam saba sipaiba wegi police to mateng pangba haibani na home guard haibani na madugi arthado meaning do khangaga ayama matamda tausi haidana aide yam itatatana haijabadi yamna singlemba dugumba function na sita competition tauba yokhat bi banataba noye koina khangatab se Manipur se yokhat te ba Manipur da leba asaw sang jing sina masa weba ason ba jing se yokhat bi de matam chupada tuhor bi na ba da hona na lay Sanamahi lining bo mapangal kan khalaba matam data Manipura khundareba furu khudima mapangal kan bagal loinana punsin bangam gani haiduna Sanamahi thagoloki secretary Longjam Avothena ngasi mahusa ngakpa amadi kanba haiba thimasida lining thau Sanamahi thagolo wanggoina sinduna first state level lining thau Sanamahi sport competition ama lining thau Sanamahi wangoi gi laikol nungda pangthopa thoram da haikre thoramadu da lining thau thogalof ki wangoi gi president Longjam Semjai Meitei Utra Sanglen Sana konungi angom ningthau angom poireiton wangoi assembly constituency ki ex minister Oinam Lukoi Singh yauna furu kaya gi miui kyana serugya ki thoramadu da KG dagi class 12 forward leiba Manipur gi tongan ba school dagi lakpa mahiroi singna KG dagi class 4 class 5 tikina class 8 amadi class 9 dagi na 12 forward gi student singna category ahum thokna layekpa athoi hen Sangdamnaki Secretary Longjam Avothena Lamdamasida magi tongan ba lining chalabasu lai habasidi amakhaktani lining thau Sanamahi asidi puwariga sagonaduna lakpa mahousabu yoktuna ngaktuna thamba mahousaga tatna thanaba yadraba lamdamasigi puwarigi lidaba lining amani haiki Kangleipa Communist Party PWG MC Unification PRO Chingkhai Nganbana Thadrok Pacherol Amana Mayai Lambi Hana Sukhangnoriba National Highway 137A Lambi asi Semnanabagi Tungda Lakadoriba Tender Singda Minus ta Thadaraga Surakpa Khudingmak Akanba Action Lokhatkani Loinana Thabak Suba Yaroi Haina Mamang the Central Committee gi order Thokiba Laikhrabani Khairi Serola Cinemakha Taraduna Mayai Lambi National Highway 137A gi Housing Nauna Semjinbagi work name strengthening of existing pavement from kilometer 0.002 to kilometer 15.35 amadi kilometer 30 to kilometer 45 of National Highway 137A Imphal Kakching Lamkhai section asi thabak sunanabagi tender toba loire hari minus the thabak suba yaroi habasi Mayai Lambi asi quality maintain tona miyam gi damak tung koina chanarungnaba amadi lehongnaba contractor singna ningthizana semnanaba gi damaktani Manipur gi PWD department gi tender evaluation committee na niyom chumna minus the su thadarakta loinana lowest su taraba contractor da tholakpa si hainingai leitana thagat pafungdoi hairi loinana Mayai Lambi road National Highway 137A National Highway gumna semakpa matamda lamdamadu da laibiriba mayam singnasu quality maintain tawraga semde haidunasu yangsinbiu hairi thabaga sibu paikhalakpa matamda kanagumba amatana ayarapan piba yaroi masida thika pithok pishin thika munaba khonabagi pau tahalakpa yaroi hairi maduna maram oraga Mayai Lambi sembada thengthaba tawraklabadi madu Manipur praja miyam ge against the thabak tawrakpani haina logani hairi masida singnaraklabadi warning tawdana ayarapan piriba sing adu akanba mieng changani haina cherola sinamakha Tana Kanghalakli. Hauzik Paugi Martana Ten Vegama Lozari. Dada! Give him a key, you know. Other become more. Singing him said, next PM did not check in the Luxilla come over in it. Dadarang say,
जुहार हाबगा अमत कीदरबो असुमना मयामना मचलबो नापशन दुगम मसिगी युमसिबु असोयंगान पोकदबदगी एक्सटेक DMT ना नापसेली एक्सटेक DMT जोर हाबदगी मक्कोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिना मतमदा कपाम अमुक हेना एंगल अदले एक्सटेक DMT strength is in the way होंगलगलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke hairabadi जोलिप 100% natural syrup amadi capsule जोलिप 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break matungda mayaba mukahanna taramnok churi loina makhataba pau pizari ngasidagi horaga numir humni chathagada ba temporalities and notes form and emerging fieldwork ARC exhibition 2026 sing jamai bhagavati laikai dalaiba ARC exhibition hold hodokre advanced research consortium library and archive na sinduna Pangthokpa exhibition hodokpagi tharamada retired IAS Arkenimai Amadi ARCLA patron su oiriba Wildcatigi editor Hemant Kumar Ningombana Maruiba Musing oina Sarugyaki exhibition aduda Maruoina John Parrot Amadi Nalini Saros Parrot Anina Matam Sangna collection toba Manipurgi Lai Harauba Singi Amadi Ariba Imfalgi Sectum Yoba photograph Chamagi Yankani to Mukna exhibition aduda Uli Tharamaduga Mari Lena retired IAS Arkenimai na Lamdamasigi Puarigi Matang da Nainabagi Tangai Fadaba Lakpa Matamda ARC Library and Archive to Labor Ariba Lyric Singna Lamdamasigi Resource Scholar Kaya da Achoba Mating Oiduna Lakli John Parrot Amadi Mahaki Loinabi Nalini na collection toba Manipurda Lai Harauba Amadi Imfalgi Ariba photograph Amadi resource work singa sina Puari Nainabada Amukka Hena Mating Oregani Haiki Agi Manipur ki scholarship si aina pamba ayu wakhanje tana na interpret to ngakta ne reality da achumba da akoi interpret si to da bane agi assume truth si da sanction batauna to se pagi Manipur ki scholarship si da akoi particularly history writing si da adam thengnaje je akoi ki darkar le ri reality check ama akoi darkar le da hojik si yamna fraudulent oidaba corbex sing si di sage ki puya si ne si di oidaba padaba si kya yaude thoiba lairiba genealogy ki karigi mayam si adum ibunina sine yamna hen authentic oibagi hazaba si adum lei Laundromat dry cleaning amadi finishing service ki lamdat Laibasi the Maming Leraba Olden Company Wangkaining Tempukri Mapal Hygiene Form Nakna Leriba Andro Parking Dangasi Hangdokre Toramaduda Sarugyakiba Laundry Sige Business Head Vinit Kumarna Laundry Sina Fi Subamatamda IFB Commercial Merchant Season Atuna Firolgi Fabric Ta Akaiba Matapidana Service Pigadabani Madugi Matakta Atopa Laundry Company Singdagi Mamal Taduna Firol Suba Chamagi Service Asi Paketkani Masinatna Olden Laundry Na Koliba Kilometer Ahum Longi Mafam Singda Home Delivery Amadi Pickup Ki Service Sulegani Loinana Kanagumbana Ahanbo Oina Laundry Sigi F Season Avada Campaign Sigi Mike Digi Lupa Changa Pirakani Atopa Mui the app Adu Sir Togduna download Taholabadi Lupa Chama Magasu Fangba Yabagi Kudong Chabalagani Haiki Amaromda State had Olden Indian Fine Blank North East Ningthozam Nishikantana Lamdamasigi E Paugi Lamda Tabak Toriba Amjuna Sakangba Paumi Singna Loriba Togdang Adubu Singthaba Oina Company Sigi Maike Degi Manipur Ladiba Olden Gi Branch Kudimakta Amjugi Card Paiba Paumi Singi Fizu Fijambada Chada Kuntragi discount Pigani Haiki Card Paiba Pigi Basement Sini Now Sini the Mutakwina Pigi Olden Laundry I have been on Romesh 30% discount anytime Lapima of the Casa Paiba identification period identity period of 30% discount Matam Chupa Basement Amjugi Makada University the Mutan Card Paiba offers a extent of Olden Laundry Manipur any branch
आमजुगी कार्ड पाएगा लाखों में सिंह 30% डिस्काउंट फ्लैट से बिजली से ngasi horaga thasigi taret fawba theater group kunna saruk yadna numit taret ni sathagada ba taraga nithoi rak suba festival of folk narrative arts and Kangla theater marathon 2026 ama Kanglei living arts Kangla Manipurna Sinduna Kangla Uchiwa ki auditorium da hogdokre hogdokpagi thoramda EZCC Kolkata gi board of governors ki member Buddhist Songtham festival committee ki chairman RK Rajendra Sana renowned actor playwright and director Loitongbam Dorendro playwright and educationist Navakumar Nomai Kapam amasung anti theater gi director Ningthauza Dipaksu Sargyaki Natabhushan Upadhyaya Fanglaba Loitongbam Brejamahon Sahitya Academy Khorirol Award Fanglaba Soibamcha Indrakumar Amadi Sahitya Academy Wal Sahitya Puruskar Award Fanglaba Mayengbam Santomani Makoi Ahumda Festival Committee gi Maiki digi ikai khumnaba utkibaga loinana festival souvenir amasu Fongki Thoramasigi chief guest Oikiba Buddha Singh Thamna Fongdokibada Manipuri theater gi oina haujiksu pikraba hi ama paklaba ipak amada honba hi gumbani aikhoigi theater na global gi oina national amari international gi thakta achoba fida ama kanduna lakli malem gi afawa theater gi personality kaya amana lamdama sida laktuna Manipur gi theater bu mideng takre Manipur gi saktamashi Manipur gi saknai ba theater personality laikiraba oja Ratan Thiam amadi oja Kanhailan gumba Malaipok gumba Manipur gi theater na fangjaba si aikhoigi yamna chokthuk chaningai ni haiki Manipur the quality is chokthuk se aikhoigi we have two school of theater of the Thiam theater of Kanhailan makoi like open se ko punjaru bunina aikhoigi mafum na se like ko balak ko istana ne aikhoigi se adukuma future star na FB Real Friends na 2016 dagi upai lejidraba kaya gi mateng left na chathrak poina nga sisu Imphal East ki Nongada Community Health Center Relief Camp talaiba IDP singda angama mateng pikre makata na su mateng pangbugi thabak chathaki gani hairi Thama chufna satharakiba larik thiba haiba sigi humputara rak suba manamathum yenthokpagi thoram pangthokre Suri Govindaji Bhakti Grantak Kendra Vidyalaya Palace Compound Sinduna Mahabali Thakur Mandafta pangthokiba thoramadu da Jain Manipur Dance Academy gi director P Bilas Hanagi MP Khatrimim Bhavananda amadi GVZKV President Thangjom Dasharatna athoiba mithunglen sing oiki loinana thauramasida lairik haiba sida laikhidraba singi mafamda ikai khumnaba utki amadi souvenir amasu fongki Govindaji Bhakti Grant Kendra Vidyalaya sigi secretary Sagol Sem Nabana Fongdokibada lairik thiba haiba si chahi khudingi pangthoktuna lakpa thauram amani thauramasi mamangai ahal singi haktaktagi chatharakiba asigi mari leinana ngasi su humputara lak suba oina lairik thiba haiba sigi thauramasi pangthokpani amasu mana mathum sing yanthokuna ikai khumnaba utpani haiki Lamdamasigi Naha Oriba poet Archita Nongthongbomgi Oranges of Blue Hainamingthon ba Khomjilaba Sereng Lairik Ama Carriage and Co Changangi Airport Road Imphal da Phongbugi Thauramama Pangthokre Aibigi Laikhidrabi Mabok Raskumari Mepaksna Debi da Katpa Sereng Lairik Phongbugi Thoramaduda retired IS Kangjam Radha Kumar retired Principal DM College of Arts Dr. Chungkham Silaramani Amadi Saknai Raba Saisakpi Songtham Kamala Devina Maroiba Muising Oina Sarugyaki Thoram adugi manung chana Archita Nongthongbomgi Khomjilaba Oranges of Blue Hainamingthon ba Sereng Lairik adu Presidium member Singna Phongduna Miyamda Sinaki Thoram aduga mari lenana Sarugyaki ba Presidium member Singna Masagi chahi kunga taruk khakta ngairi ba AIB Archita Nongthongbamna Punsida Thengnaba Kaya Agdu Ningthina Sairengi Mawongda Ithokhtuna Lairik Oina Phonglokpa amasung Naha Oina Mangonda Fauriba Saireng Iningbagi Wakhalon asi Thagatningai ni haiki Indian Boxing Council IBC gi makhada January gi kungamapandagi kuntra fawba numit nini chufna Kolkata gi Nawaf Old Park da pangthokiba event da the box promotion da Manipur gi boxer Lystrom Difna Punjab gi boxer Ranjan Dipu maithiba piduna Indian Boxing Council IBC title belt Pangbangam Kre Panbayabadi Manipur gi boxer Dif Lystrom asi Loitang Khunau dagi Lystrom Binod amadi Lystrom Dina Devi anigi machanupani mahagasi Aztec Fight Studio gi makhada saknai raba mishak amashu oiribani hairi loinana Kolkata da chathariba event asida Manipur gi mihut ama oina thokiba boxer Jendev Timbai Jamsu Punjab ki boxer Surkhaf Kambospu second round da knockout piduna Manipur gi oina mingchat purak pangam lakre hariba boxer Jendev Timbai Jamasi Lamfel dagi mahak ase Timbai Jam Bijen amadi Timbai Jam Ongbi
Haitam Dipagi Machanupani Loinana Aztec Fight Studio gi Makada Sanuriba Mishak Amani Hairi Amaromda IVC gi Makada Kolkata gi Nawab All Park the Stathariba the Box Promotion Eventa Aztec Fight Studio gi Sanuri Anina Manipur gi Mingchat Purakpa Ngamlakpa Sigi Damak Aztec Fight Studio gi Maiki dagi Thagatpa Fongdurakli Loislakpada House of Fob gi Maruiba Pau Amuka Hanna Pizari Anoba Lengak Semnaba Center ki Lusing Busingna Kaurakle Habagi Damak BJP ki MLA Singh Delhi da Pashina Kre. Hanagi Deputy Chief Minister Y. Joy Kumar na President Oiduna NPP Teralai Office Hangdokre Party Sana Manipur ki Apunbagi Saktam Sagat Pada Mideng Thamgani Hairi. Amadi Manipur da thogli bairang sina khulnga ko helaba naha singbu faba punba amadi punsi temsing na bakaya sathariba sigi mayokta poire lemerol na lepkani hairi House of Fob gi Manipur pau mathang sa lojare mireng tabiri bapunamak po amuka hanna khurumjari